ꯉꯥꯟꯕ ꯊꯧꯖꯥꯜꯒꯤ ꯀꯥꯗꯨꯗ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯈꯤ꯫ ꯉꯥꯟꯕꯅ ꯂꯩꯁꯤꯟꯈꯤꯕꯗꯨ ꯃꯅꯤ, ꯃꯥꯂꯦꯝ, ꯖꯣꯂꯤ, ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯖꯥꯎ ꯃꯈꯣꯏ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯃꯌꯥꯝꯕ ꯃꯇꯩꯃꯅ ꯂꯥꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯄꯟꯊꯕ ꯇꯧꯗꯦ꯫ ꯉꯥꯟꯕ ꯊꯧꯖꯥꯜꯒꯤ ꯀꯥꯗꯒꯤ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯗꯨꯅ ꯊꯝꯕꯥꯜꯒꯤ ꯀꯥꯗ ꯑꯃꯨꯛ ꯇꯝꯅ ꯂꯥꯛꯏ꯫ ꯉꯥꯟꯕꯗ ꯈꯔ ꯄꯥꯈꯠꯅ ꯆꯪꯂꯛꯄꯗꯨꯗ ꯈꯥꯕꯅ "ꯚꯥꯏ ꯀꯩꯗꯧꯔꯒꯦ?" "ꯑꯁ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯑꯗꯣ ꯁꯅꯥꯊꯣꯏ ꯅꯣꯏ ꯏꯕꯥꯅꯤ ꯑꯝꯇ ꯈꯔ ꯌꯦꯡꯃꯤꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦꯕ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯍꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯉꯥꯟꯕꯒꯤ ꯃꯇꯧꯁꯦ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯗꯥꯛꯇꯔ ꯂꯤꯟꯊꯣꯏꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯅꯤꯗ ꯍꯤꯗꯥꯛ ꯑꯃ ꯂꯧꯍꯜꯂꯨꯔꯒ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯇꯨꯅ ꯖꯣꯂꯤꯕꯨ ꯌꯦꯡꯂꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯕ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯔꯣꯏꯕꯗ ꯗꯥꯛꯇꯔ ꯂꯤꯟꯊꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯉꯥꯟꯕ ꯂꯤꯟꯊꯣꯏꯒꯤ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯟꯊꯣꯏ ꯉꯥꯏꯍꯥꯛ ꯖꯣꯂꯤꯕꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ, ꯑꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯦ." ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯖꯣꯂꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅꯔꯛꯏ꯫ ꯁꯖꯥꯎꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯨ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯈꯜꯂꯨꯕꯗ ꯁꯖꯥꯎ ꯃꯊꯃꯣꯏꯗꯨ ꯄꯦꯟꯅ ꯅꯣꯛꯂꯤ꯫ ꯉꯥꯟꯕꯁꯨ ꯐꯣꯡꯅ ꯍꯔꯥꯎꯖꯕꯗꯤ ꯉꯝꯖꯗ ꯃꯤꯠꯂꯨ ꯄꯤꯔꯪ ꯏꯍꯧꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯥꯂꯦꯝꯅ "ꯑꯗꯣ ꯗꯣꯛꯇꯔ, ꯉꯁꯤ ꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯀꯣ?" ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ "ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ. ꯑꯩꯅ ꯏꯖꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯊꯥ 3ꯃꯨꯛꯇꯤ ꯄꯤꯖꯕꯤꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯊꯥ 3ꯃꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯦꯛ ꯂꯥꯛꯄꯤꯌꯨ." ꯃꯥꯂꯦꯝꯅ "ꯊꯦꯡꯀ꯭ꯌꯨ ꯗꯣꯛꯇꯔ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯔꯁ ꯑꯃ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯗꯥꯛꯇꯔ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯗꯥꯛꯇꯔ, ꯏꯃꯥ ꯊꯝꯕꯥꯜꯒꯤ ꯏꯟꯖꯦꯛꯁꯟꯗꯣ ꯄꯤꯖꯔꯝꯂꯒꯦ." ꯂꯤꯟꯊꯣꯏꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ." ꯅꯔꯁ ꯑꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯁꯨ ꯆꯠꯅꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯂꯦꯝꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ." ꯂꯤꯟꯊꯣꯏꯅ "ꯍꯣꯏ." ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯗꯨ ꯊꯣꯛꯂꯛꯄ ꯎꯔꯗꯨꯅ ꯉꯥꯟꯕ ꯊꯧꯖꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯐꯠ ꯂꯩꯁꯤꯟꯈꯤ꯫ ꯃꯥꯂꯦꯝ, ꯖꯣꯂꯤ, ꯊꯥꯗꯣꯏ, ꯃꯅꯤ ꯑꯃꯗꯤ ꯁꯖꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯊꯧꯖꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃꯅ ꯅꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯨ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯖꯥꯎ, ꯃꯅꯤ, ꯃꯥꯂꯦꯝ ꯑꯃꯗꯤ ꯖꯣꯂꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯍꯔꯥꯎꯕꯅ ꯁꯖꯥꯎ ꯑꯗꯣ ꯍꯔꯥꯎꯕꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗ꯭ꯔꯦ꯫ ꯃꯁꯨ ꯂꯤꯟꯊꯣꯏ ꯃꯇꯣꯝꯇ ꯇꯔꯛ ꯂꯩꯖꯕꯗꯨꯗ ꯃꯁꯨ ꯑꯃꯃꯨꯛ ꯂꯥꯛꯂꯅꯤ ꯈꯜꯂꯨꯕꯗ ꯁꯖꯥꯎ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯖꯣꯂꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯃꯥꯂꯦꯝꯅ "ꯑꯉꯥꯡꯁꯦ ꯃꯃꯥ ꯂꯧꯔꯗꯤ ꯍꯌꯦꯡ ꯃꯆꯤꯡꯒꯁꯦ ꯐꯠꯂꯣꯏꯗꯧꯔꯤ." ꯖꯣꯂꯤꯅ "ꯏꯁ, ꯃꯄꯥ ꯂꯧꯔꯗꯤꯅꯦ ꯑꯉꯥꯡꯁꯦ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯗꯧꯔꯤ." ꯃꯥꯂꯦꯝꯅ ꯑꯃꯨꯛ "ꯈꯪꯗꯦꯗ, ꯇꯩꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩꯁꯤꯗꯗꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯦ, ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯀꯥꯟꯗꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯔꯅꯤ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯅꯣꯛꯆꯔꯤ꯫ ꯖꯣꯂꯤꯅ "ꯑꯗꯨꯅꯦ, ꯃꯣꯏ ꯕꯕꯥ, ꯏꯆꯥꯒꯤ ꯃꯪꯂꯥꯟꯗꯅꯤꯀꯣ ꯏꯕꯥꯅꯤꯅ ꯍꯤꯡꯗꯣꯏꯁꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯖꯣꯂꯤꯁꯨ ꯅꯣꯛꯆꯔꯤ꯫ ꯃꯥꯂꯦꯝ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ "ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ?" ꯑꯁꯨꯝꯅ ꯖꯣꯂꯤꯗ ꯍꯪꯂꯛꯏ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯖꯣꯂꯤꯅ "ꯍꯣ, ꯃꯣꯏ ꯕꯕꯥ ꯍꯥꯏꯕ." ꯃꯥꯂꯦꯝꯅ "ꯑꯁ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥꯏ ꯉꯝꯗ꯭ꯔꯤꯁꯦ, ꯍꯌꯦꯡ ꯏꯆꯥꯅ ꯄꯄꯥ ꯀꯥꯏꯅ ꯀꯧꯕꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯥꯅꯤꯡꯉꯦꯕ." ꯖꯣꯂꯤ ꯃꯆꯤꯟꯗꯨ ꯈꯔ ꯁꯨꯛꯑꯒ "ꯑꯁ ꯌꯥꯝ ꯄꯛꯇꯦꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯖꯥꯜꯅ "ꯑꯇꯣꯝꯕ, ꯅꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯔꯦ?" "ꯏꯃꯥꯗꯤ ꯃꯕꯣꯛ ꯇꯣꯝꯕꯤꯔꯩꯒ ꯈꯥꯕ ꯍꯣꯏꯒ ꯂꯩꯍꯧꯋꯦ ꯄꯥꯕꯨꯡ." "ꯐꯔꯦ, ꯏꯆꯥꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯣ." ꯄꯥꯕꯨꯡ, ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯅꯕ ꯇꯧꯔꯁꯦ. ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯒꯤ ꯃꯈꯣꯜ ꯇꯥꯕ ꯐꯪꯂꯅꯤꯌꯦ." ꯊꯧꯖꯥꯜ ꯉꯥꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ "ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ?" "ꯄꯥꯕꯨꯡ, ꯏꯇꯩꯃꯗꯣ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯇꯥꯏ, ꯄꯨꯄꯨꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯅꯤ ꯍꯥꯏꯖꯕꯅꯦ." ꯊꯧꯖꯥꯜ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯗꯨꯅ ꯊꯧꯖꯥꯜꯅ "ꯀꯔꯤ ꯍꯥꯏꯕ ꯑꯇꯣꯝꯕ?"
ꯏꯄꯥꯕꯨ ꯄꯨꯄꯨꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯅꯤ ꯍꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯀꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯅꯤꯜꯂꯅꯤ ꯍꯥꯏꯕ, ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕꯅ ꯑꯁꯦꯡꯕꯅꯤ, ꯇꯥꯆꯧꯁꯨ ꯃꯄꯥ ꯃꯋꯥ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯊꯧꯖꯥꯜ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯆꯥ ꯉꯥꯟꯕꯕꯨ ꯀꯣꯟꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯖꯥꯜꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯡꯉꯝꯗꯕ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯧꯖꯥꯜ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯊꯧꯖꯥꯜꯅ, ꯉꯥꯟꯕ, ꯏꯄꯥ ꯅꯪ ꯇꯥꯆꯧꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯅꯃꯥꯒ ꯑꯩꯒꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯁꯦꯕꯥ ꯇꯧꯕꯤꯗ꯭ꯔꯁꯨ ꯏꯆꯥ ꯑꯍꯜꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯂꯥꯛꯇꯕꯅꯤ꯫ ꯏꯄꯥ ꯌꯥꯝ ꯋꯥꯔꯧꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯀꯞꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯀꯞꯅ ꯀꯞꯅ ꯃꯄꯥꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯄꯥꯕꯨꯡ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣꯁꯦ꯫ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯅ ꯄꯥꯕꯨꯡꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯁꯨ ꯅꯆꯥ ꯂꯩꯖꯔꯤꯌꯦ, ꯑꯗꯨꯒ ꯄꯥꯕꯨꯡꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯕ ꯊꯝꯕꯥꯜꯒꯤ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯂꯤꯟꯊꯣꯏ ꯔꯥꯎꯟ ꯂꯥꯛꯏ꯫ ꯉꯥꯟꯕꯅ ꯅꯣꯛꯐꯦ ꯇꯧꯔꯗꯨꯅ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯤꯟꯊꯣꯏ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯝꯕꯥꯜꯅꯗꯤ ꯂꯤꯟꯊꯣꯏꯕꯨ ꯎꯔꯦ꯫ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯖꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯊꯣꯡꯖꯤꯜꯗ ꯌꯦꯡꯖꯩ꯫ ꯉꯥꯟꯕꯗꯤ ꯈꯪꯗꯗꯨꯅ ꯊꯣꯡꯖꯤꯜꯂꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯂꯤꯟꯊꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯉꯥꯟꯕꯅ, ꯗꯥꯛꯇꯔ ꯆꯪꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯂꯤꯟꯊꯣꯏꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯉꯥꯟꯕꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯂꯤꯟꯊꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦ ꯇꯧꯔꯗꯨꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ, ꯏꯃꯥꯁꯦ ꯌꯥꯝ ꯐꯒꯠꯂꯦꯅꯦ, ꯊꯥ 4ꯃꯨꯛꯀ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ? ꯑꯁꯨꯝꯅ ꯊꯝꯕꯥꯜꯗ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕꯅ, ꯗꯥꯛꯇꯔꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯏꯃꯥꯁꯦ ꯐꯔꯛꯂꯤꯅꯦ ꯗꯥꯛꯇꯔ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ, ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯉꯥꯟꯕ, ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯤꯅ꯫ ꯂꯤꯟꯊꯣꯏ ꯅꯤꯡꯊꯤꯖꯔꯕ ꯉꯥꯟꯕꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗꯗꯨꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯤꯟꯊꯣꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯉꯥꯟꯕꯅ, ꯀꯩ ꯍꯥꯏꯕꯤꯕꯅꯣ ꯗꯣꯛꯇꯔ? ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯏꯀꯥꯏꯕꯅ ꯋꯥ ꯑꯗꯨ ꯊꯩꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯤꯟꯊꯣꯏꯅ, ꯉꯥꯟꯕ, ꯅꯪ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ, ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯅꯣꯏ ꯏꯃꯥꯒꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯑꯗꯨꯒꯤꯅꯦ꯫ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯁꯨ ꯈꯨꯝꯂꯛꯏ꯫ ꯉꯥꯟꯕꯅ, ꯍꯣꯏ ꯗꯣꯛꯇꯔ, ꯑꯩ ꯏꯃꯥꯒꯤ ꯆꯥꯛꯁꯦ ꯄꯤꯖꯕ ꯂꯣꯏꯕꯒ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ꯫ ꯂꯤꯟꯊꯣꯏꯅ, ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯂꯣꯏꯕꯒ ꯂꯥꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯊꯝꯕꯥꯜꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯂꯤꯟꯊꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯁ ꯆꯣꯞꯄꯤꯌꯦ, ꯑꯩꯁꯦ ꯉꯥꯎꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦ ꯇꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯟꯕꯁꯨ ꯊꯝꯕꯥꯜꯕꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯖꯤꯜꯂꯝꯗꯒꯤ ꯉꯥꯟꯕꯅ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯗꯥꯛꯇꯔ꯫ ꯂꯤꯟꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯉꯥꯟꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯤꯠ ꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫